ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤ ꯋꯥꯁꯛ ꯂꯩꯔꯥꯡ ꯃꯥꯅ ꯂꯪꯂꯥ ꯅꯥꯏꯅ ꯂꯦꯡꯈ꯭ꯔꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯅꯤꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕ ꯂꯣꯌꯨꯝꯕꯤ ꯑꯅꯤꯗꯨ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯃꯁꯨꯡ ꯐꯨꯡꯒꯥ ꯂꯥꯏꯔꯨꯕꯨ ꯈꯨꯔꯨꯝꯂꯤ꯫ ꯃꯃꯥ ꯑꯅꯤꯅ ꯍꯩꯔꯨꯛꯋꯥ ꯂꯥꯟꯅꯔꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯀꯥꯡꯁꯨꯕꯤ ꯑꯃꯨꯛ ꯂꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯅꯧꯕꯤ ꯂꯨꯍꯣꯡꯂꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ꯫ ꯑꯉꯥꯡꯕ ꯐꯝꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯥꯡꯁꯪ ꯉꯥꯡꯕ ꯐꯤ ꯐꯅꯦꯛ ꯐꯨꯔꯤꯠ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯗꯨꯅ ꯇꯅꯧꯕꯤ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯦ ꯑꯃꯧ ꯀꯌꯥ ꯑꯃ ꯇꯧꯁꯤꯟꯈ꯭ꯔꯕꯁꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯔꯛꯏ꯫ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ, ꯂꯥꯛꯂꯝꯕ ꯃꯈꯣꯏꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯈꯤ꯫ ꯇꯅꯧꯕꯤꯒꯤ ꯃꯗꯣꯝꯆꯥ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛꯇꯪꯒ ꯃꯅꯥꯛꯇ ꯆꯪꯂꯝꯗꯨꯅ ꯍꯥꯏ, "ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯉꯁꯤꯁꯦ ꯏꯆꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤꯅꯦ꯫ ꯌꯦꯡꯉꯣꯏ, ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅ ꯆꯠꯂꯒ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯂꯔꯣꯏ꯫ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯅꯪꯕꯨꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯣꯏꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯃꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯏꯗꯣꯝꯆꯥꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯗꯣꯝꯆꯥ ꯈꯣꯏ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯀꯦ꯫ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯜꯂꯛꯂꯝꯕ ꯃꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯗ ꯃꯤ ꯈꯔꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, "ꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯏꯁꯤꯡ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯂꯣꯏꯅ ꯁꯤꯜ ꯂꯥꯡꯍꯧꯔꯕꯅꯤ꯫ ꯏꯃꯥ, ꯀꯔꯤꯝꯇ ꯍꯪꯒꯣꯏꯒꯅꯨꯀꯣ꯫ ꯁꯤ ꯉꯁꯤꯗꯒꯤ ꯏꯃꯧꯒꯤ ꯌꯨꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯅꯤꯡꯇꯧ, ꯆꯥꯅꯤꯡꯕ ꯆꯥꯎ, ꯁꯦꯠꯅꯤꯡꯕ ꯁꯦꯠ꯫ ꯏꯃꯥꯅ ꯌꯥꯏ, ꯂꯥꯛꯑꯣꯁꯤ, ꯊꯦꯡꯈꯤꯅꯕꯅꯤ, ꯆꯥꯛ ꯆꯥꯔꯨꯔꯁꯤ." ꯇꯅꯧꯕꯤ ꯋꯥ ꯈꯨꯝꯗꯦ꯫ ꯃꯅꯦꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯂꯥꯡꯂꯦꯟꯅ, "ꯏꯅꯝꯃ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯎ, ꯁꯤꯗ ꯐꯝꯃꯨ." ꯅꯤꯡꯊꯦꯝ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯅꯧꯕꯤ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡ ꯊꯥꯡꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ, "ꯉꯥꯏꯈꯣ, ꯀꯗꯥꯏꯗꯅꯣ ꯍꯧꯒꯠꯂꯤꯕꯗꯣ?" ꯅꯤꯡꯊꯦꯝ ꯋꯥ ꯉꯥꯡꯗꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛꯀ, "ꯐꯝ, ꯆꯥꯛ ꯆꯥꯔꯗꯕꯅꯤ." ꯅꯤꯡꯊꯦꯝ ꯃꯁꯥꯗ ꯍꯤꯗꯥꯛ ꯈꯔ ꯊꯥꯈ꯭ꯔꯦ꯫ ꯄꯪꯌꯥꯝ ꯌꯥꯝꯕꯗꯤ ꯑꯣꯏꯈꯤꯗꯦ, ꯑꯗꯨꯅ ꯄꯪꯉꯥꯎ ꯉꯥꯎꯕꯁꯨ ꯑꯣꯏꯗꯦ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ, "ꯑꯩ ꯆꯥꯅꯤꯡꯗꯦ." "ꯍꯩ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯆꯥꯕ ꯇꯥꯏ, ꯇꯧꯍꯩꯗꯦ." "ꯀꯩꯒꯤ ꯇꯧꯍꯩꯗꯕ?" "ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯁꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯅꯤꯅꯦ꯫ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯥꯏ꯫ ꯃꯁꯤ ꯂꯣꯟꯆꯠ." "ꯀꯅꯥꯒ ꯆꯥꯃꯤꯟꯅꯕ?" "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" "ꯑꯩ ꯆꯥꯅꯤꯡꯗꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ, "ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪꯇꯅ ꯅꯤꯡꯕ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯐꯝꯈꯣ, ꯆꯥꯛꯁꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯆꯥꯗꯕ ꯌꯥꯗꯦ." "ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯃ." "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯕꯨ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ?" "ꯑꯩ ꯈꯪꯗꯦ." "ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯁꯤ ꯂꯥꯎ, ꯐꯝꯊꯔꯣ ꯂꯥꯎ." ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯐꯝꯊꯍꯜꯂꯤ꯫ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯨ ꯂꯥꯎ, ꯁꯤꯗ ꯐꯝꯂꯣ ꯂꯥꯎ." ꯆꯥꯛ ꯏꯟꯁꯥꯡ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯂꯣꯏꯅ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯇꯅꯧꯕꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯁꯅꯥꯇꯣꯝꯕꯤꯅ, "ꯏꯕꯨꯡꯉꯣ, ꯆꯥꯕ ꯍꯧꯔꯣ, ꯁꯤ ꯅꯈꯨꯠ ꯍꯥꯝꯃꯣꯅꯦ." ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯍꯥꯝꯃꯤ꯫ ꯏꯟꯁꯥꯡ ꯍꯩꯗꯨꯅ ꯇꯣꯠꯄ ꯍꯧꯏ꯫ ꯇꯅꯧꯕꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯅꯤꯡꯊꯦꯝ ꯆꯥꯛꯇꯨ ꯇꯣꯠꯅ ꯇꯣꯠꯅ ꯃꯃꯤꯠꯇꯨꯅ ꯐꯩꯔꯞꯅ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯍꯦꯟꯅ ꯑꯁꯥꯎꯕ ꯃꯑꯣꯡ ꯑꯃꯗ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇꯨ ꯃꯃꯥꯡꯂꯣꯝꯗ ꯁꯠ ꯏꯟꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯇꯅꯧꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ, "ꯍꯩ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ? ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯀꯔꯤ ꯈꯟꯗꯧꯔꯤ? ꯅꯪꯕꯨ ꯅꯍꯩ ꯅꯁꯤꯡ ꯇꯝꯍꯜꯂꯤꯕꯗꯣ ꯑꯗꯨ ꯌꯧꯅ ꯅꯀꯣꯛ ꯌꯥꯎꯗꯅꯕ꯭ꯔꯥ? ꯅꯪꯒꯤꯁꯦ ꯅꯃꯥꯏꯒꯤ ꯃꯌꯨꯛꯇ ꯂꯩꯕꯅꯤ꯫ ꯅꯪ ꯌꯦꯡꯉꯨꯀꯣ ꯅꯪ."
ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯊꯗꯨꯅ ꯇꯞꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯐꯤꯡꯒꯟꯕꯅ ꯐꯔꯦꯁꯦ ꯏꯃꯧꯗꯨ ꯃꯣꯏꯅ ꯆꯥꯊꯣꯛꯂꯣ ꯑꯩꯈꯣꯏꯁꯨꯅꯦ ꯁ꯭ꯋꯥꯏꯗ ꯆꯥꯔꯛꯂꯒꯦ ꯃꯁꯤꯗ ꯇꯅꯧꯕꯤꯅ ꯇꯞꯅ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ ꯑꯦ ꯀꯩꯗꯧꯔꯕ ꯍꯥꯎꯕ ꯍꯥꯎꯇꯕ ꯄꯨꯟꯅ ꯈꯔ ꯍꯦꯛ ꯆꯥꯃꯤꯟꯅꯗꯧꯅꯤ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯛꯇꯣ ꯁꯤꯗ ꯄꯨꯊꯔꯛꯑꯣ ꯅꯅꯝꯃ ꯃꯊꯟꯇ ꯆꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯇꯅꯧꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯇꯅꯤꯛꯏ ꯃꯥꯅ ꯉꯁꯤ ꯂꯨꯍꯣꯡꯗꯨꯅ ꯋꯥꯏꯊꯨꯡꯂꯨꯔꯤꯕ ꯃꯍꯥꯛꯅ ꯃꯐꯝꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯁꯥꯎꯅꯤꯡꯕ ꯍꯩꯅꯤꯡꯗꯕꯒꯤ ꯃꯇꯧ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯏ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯅꯤꯡꯊꯦꯝ ꯇꯨꯝꯃꯤ ꯇꯅꯧꯕꯤꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯤ ꯑꯃꯨꯛ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯩ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯇꯞꯅ ꯃꯁꯤꯕꯨ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯔꯥ ꯊꯧꯗꯧ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯍꯔꯥꯎꯅ ꯌꯥꯒꯗ꯭ꯔꯥ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯋꯥꯈꯜ ꯑꯗꯨꯗ ꯃꯋꯣꯟ ꯀꯌꯥ ꯈꯜꯂꯛꯏ ꯑꯃꯨꯛꯁꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕ ꯐꯥꯎꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯈꯣꯏ ꯅꯗꯣꯝꯆꯥꯅ ꯁꯤꯜꯂꯤꯕꯁꯤ ꯏꯆꯥꯒꯤ ꯐꯅꯅꯕꯅꯤꯅꯦ ꯃꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯃꯐꯝ ꯆꯥꯅ ꯃꯐꯝ ꯈꯪꯅ ꯂꯩꯈꯤꯕꯗꯨꯅꯤ ꯅꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯁꯤ ꯍꯣꯏ ꯍꯥꯏꯔꯣ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯣꯅꯦ ꯅꯪꯕꯣ ꯏꯃꯥ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯤꯅꯤ ꯍꯣꯏ ꯍꯥꯏꯔꯣ ꯏꯆꯥꯅ ꯌꯥꯔꯦ ꯍꯥꯏꯕꯗ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯅꯄꯥꯕꯨꯡꯁꯨꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏ ꯁꯤꯅꯤ ꯍꯥꯏꯔꯣꯕ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯇꯅꯧꯕꯤ ꯃꯊꯃꯣꯏꯅ ꯐꯅ ꯌꯥꯅꯤꯡꯂꯝꯗ꯭ꯔꯕꯁꯨ ꯃꯃꯥꯈꯣꯏꯅ ꯃꯗꯣꯝꯆꯥꯈꯣꯏꯅ ꯀꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯡꯊꯦꯝ ꯉꯟꯇꯥꯅ ꯆꯥꯏꯊꯈ꯭ꯔꯦ ꯇꯅꯧꯕꯤꯅ ꯃꯤ ꯅꯨꯡꯕꯤ ꯂꯥꯛꯄꯒꯤ ꯆꯥ ꯁꯪꯒꯣꯝ ꯂꯣꯜꯂꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯗꯨꯕꯨ ꯄꯤꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣꯗꯣ ꯏꯔꯨꯕ ꯂꯣꯏꯈꯤꯒꯨꯝ ꯇꯧꯔꯦ ꯃꯥꯒꯤꯁꯨ ꯄꯤꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯇꯅꯧꯕꯤ ꯇꯞꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯆꯪꯁꯤꯜꯂꯒ ꯁꯪꯒꯣꯝ ꯂꯩꯔꯦ ꯍꯣꯏ ꯃꯥꯏ ꯈꯨꯝꯂꯛꯇꯦ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯦꯠꯄ ꯆꯥꯕꯗꯨ ꯂꯣꯏꯗꯨꯅ ꯆꯧꯀ꯭ꯔꯤꯗ ꯂꯩꯔꯤꯕ ꯃꯥꯅ ꯂꯣꯏꯁꯪ ꯀꯥꯕꯗ ꯄꯨꯕ ꯈꯥꯎ ꯑꯗꯨꯃ ꯄꯥꯏꯈꯠꯂꯒ ꯒ꯭ꯔꯣꯡ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ ꯅꯪꯗꯤ ꯂꯣꯏꯁꯪꯗꯅꯤ ꯑꯦ ꯀꯩꯗꯧꯕ ꯊꯕꯛꯅꯤꯗꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤꯁꯦ ꯅꯃꯥꯏꯕꯨ ꯁꯤꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯩ ꯀꯅꯥꯗꯁꯨ ꯁꯤꯡꯅꯗꯦꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯑꯩꯒꯤ ꯊꯧꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯅꯪꯁꯦ ꯂꯨꯍꯣꯡꯂꯕꯅꯤ ꯉꯔꯥꯡꯇ ꯂꯨꯍꯣꯡꯕ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯃꯁꯤꯅ ꯅꯪꯒꯤ ꯀꯔꯝꯕ ꯅꯠꯇꯧ ꯏꯃꯥ ꯏꯁꯥꯒꯤ ꯊꯧꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯂꯩꯒꯗꯕ ꯃꯤꯁꯛꯇꯣ ꯑꯩ ꯅꯠꯇꯦ ꯑꯆꯧꯕ ꯏꯃꯥꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗꯤ ꯊꯨꯡꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯂ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯀꯅꯤ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗꯨꯗ ꯏꯃꯧ ꯑꯁꯦ ꯌꯥꯎꯔꯕꯅꯤꯅꯦ ꯀꯔꯤꯒꯤ ꯅꯥꯏꯇꯣꯝ ꯊꯝꯂꯝꯕꯒꯤ ꯋꯥ ꯌꯥꯎꯔꯤ ꯂꯩꯖꯕ ꯇꯥꯔꯦꯗꯅ ꯃꯥꯁꯨ ꯅꯥꯏꯇꯣꯝ ꯑꯗꯨꯝꯅꯕꯨ ꯍꯤꯡꯖꯒꯦ ꯍꯥꯏꯗꯅ ꯃꯁꯥꯅ ꯌꯥꯅ ꯃꯈꯣꯡ ꯊꯥꯡꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯧꯗ ꯃꯔꯥꯜ ꯁꯤꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯟꯗꯦ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗꯤ ꯍꯧꯅꯗꯦꯅꯦ ꯏꯕꯨꯡꯉꯣ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯕꯁꯤꯗ ꯍꯧꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯁꯔꯨꯛ ꯀꯌꯥ ꯇꯪꯈꯥꯏ ꯄꯨꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯏꯃꯧ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈ꯭ꯔꯕꯅꯤꯅꯦ ꯏꯃꯥ ꯀꯥꯟꯅꯗꯕꯗ ꯋꯥ ꯌꯥꯝꯅ ꯉꯥꯡ ꯑꯩ ꯊꯦꯡꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯃꯈꯣꯡ ꯊꯥꯡꯊꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯈꯤꯅꯤ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡꯗꯣ ꯅꯪꯅ ꯆꯦꯟꯒꯗꯕꯅꯤ ꯃꯗꯣ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯂꯣꯏꯁꯪꯗ ꯃꯤ ꯎꯅꯒꯗꯕ ꯂꯩ ꯊꯦꯡꯅ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨꯃꯒ ꯄ꯭ꯔꯞ ꯃꯈꯣꯡ ꯊꯥꯡꯈ꯭ꯔꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯁꯛꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯃꯥꯏ ꯂꯩꯁꯤꯟꯕꯗ ꯃꯃꯧ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯒꯦ ꯍꯥꯏꯕ ꯏꯃꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯉꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯒꯅꯤ ꯏꯃꯧꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯇꯧꯒꯦ ꯍꯪꯒꯥꯝ ꯂꯩꯔꯝꯒꯅꯤ ꯆꯝꯅ ꯍꯥꯎꯅ ꯊꯣꯡꯁꯤ ꯏꯃꯥꯅꯦ ꯌꯣꯡꯆꯥꯛ ꯑꯃ ꯈꯦꯠꯂꯛꯀꯦ ꯁꯤꯡꯖꯨ ꯁꯨꯔꯒ ꯍꯥꯎꯅ ꯆꯥꯁꯤ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯈꯤ ꯇꯅꯧꯕꯤ
ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯁꯤꯡꯂꯛꯂꯤꯕ ꯂꯩꯏ ꯑꯁꯤ ꯀꯔꯝꯕ ꯂꯩꯏꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ꯫ ꯂꯨꯍꯣꯡꯕ ꯑꯁꯤ ꯊꯃꯣꯏ ꯊꯃꯣꯏ ꯌꯥꯅꯔꯒ ꯍꯣꯡꯂꯛꯈꯤꯕ ꯅꯠꯇꯦ, ꯑꯍꯜꯁꯤꯡꯒꯤ ꯑꯀꯟꯕ ꯊꯧꯔꯥꯡꯗꯒꯤ ꯍꯣꯡꯈꯤꯕꯅꯤ꯫ ꯁꯨꯞꯅꯇꯒꯤ ꯃꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯅꯈꯛ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯐꯝꯂꯝꯕꯅꯤ ꯅꯤꯡꯊꯦꯝ꯫ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯆꯪꯂꯛꯄꯗꯨ ꯃꯍꯥꯛ ꯎꯍꯧꯔꯨꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯈꯨꯔꯥ, ꯏꯕꯨꯡꯉꯣꯗꯤ ꯉꯟꯅ ꯍꯦꯛꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯪꯂꯤꯕ ꯑꯣꯏꯔꯦ꯫ ꯈꯨꯔꯥ, ꯀꯔꯤ ꯇꯥꯟꯅꯁꯤꯕ? ꯑꯩꯅꯤ ꯏꯕꯨꯡꯉꯣ, ꯃꯪꯒꯤ꯫ ꯉꯔꯥꯡꯁꯨ ꯂꯣꯏꯁꯪ ꯑꯁꯤꯗ ꯂꯥꯛꯆꯔꯝꯃꯤ, ꯅꯍꯥꯟꯁꯨ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯗꯤ ꯂꯥꯛꯇꯦ, ꯀꯥꯔꯛꯇꯦ ꯍꯥꯏ꯫ ꯍꯣꯏ ꯈꯨꯔꯥ, ꯊꯕꯛ ꯑꯃ ꯂꯩꯗꯅ꯫ ꯅꯍꯥꯟꯃꯨꯛ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯆꯦ ꯆꯥꯡ ꯁꯣꯏ ꯁꯥꯡꯗꯤ ꯅꯍꯥꯟꯅ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕ, ꯏꯕꯨꯡꯉꯣꯒꯤ ꯁꯣꯏ ꯃꯆꯥ ꯑꯃꯇꯪ ꯂꯧꯔꯒ ꯌꯥꯔꯅꯤ ꯍꯥꯏꯕꯗꯣ, ꯏꯪꯈꯣꯜ ꯃꯅꯤꯡ ꯑꯣꯟꯊꯣꯛꯄꯒꯤꯗꯨꯅꯤ꯫ ꯈꯨꯔꯥ, ꯑꯩ ꯈꯪꯖꯔꯦ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯥꯛꯇꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯃꯪꯒꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯃꯇꯪ ꯅꯥꯈꯩ ꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡꯗ ꯃꯃꯤꯡ ꯃꯟꯊꯥ ꯑꯣꯟꯊꯣꯛꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯤ ꯁꯤꯕꯈꯛ ꯉꯝꯂꯣꯏꯗꯧ, ꯏꯆꯥ ꯌꯥꯝꯅ ꯄꯣꯛꯂꯨꯕꯁꯦ ꯋꯥꯏ꯫ ꯏꯕꯨꯡꯉꯣ, ꯌꯥꯔꯅꯤꯀꯣ? ꯌꯥꯔꯅꯤ ꯈꯨꯔꯥ, ꯍꯧꯖꯤꯛ ꯑꯗꯨ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯔꯒ ꯆꯦ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯣꯏ ꯑꯃ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯝꯖꯤꯟꯗꯨꯅ ꯄꯤ꯫ ꯁꯤꯗ ꯂꯩꯔꯦ ꯈꯨꯔꯥ, ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯔꯔꯣꯏ, ꯄꯨꯕꯤꯔꯣ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ, ꯃꯁꯤ ꯃꯇꯝ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯃꯨꯛ ꯍꯥꯏꯗꯣꯛꯂꯦꯀꯣ? ꯍꯣꯏ ꯈꯨꯔꯥ꯫ ꯑꯍꯜ ꯅꯨꯄꯥꯗꯣ ꯍꯔꯥꯎꯅ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯅꯤꯡꯊꯦꯝ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯂꯣꯏ꯫ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯁꯪꯇ꯭ꯔꯤꯛ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ? ꯅꯪꯕꯨ ꯅꯀꯣꯛ ꯌꯥꯎꯗꯕ ꯃꯤꯔꯣ? ꯅꯪꯁꯦ ꯃꯤ ꯑꯃꯅꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩꯗꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯕ? ꯅꯪ ꯅꯁꯥꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ꯭ꯔꯕ? ꯏꯇꯥꯎ, ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯦ꯫ ꯑꯍꯦꯟꯕ ꯋꯥ ꯈꯨꯝꯕ ꯍꯥꯏꯕ ꯃꯍꯥꯛ ꯉꯝꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯈꯔ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ, ꯅꯪꯕꯨ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯔꯥ? ꯅꯪꯗꯤ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯕ ꯃꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨꯗꯤ ꯋꯥꯍꯜꯂꯝꯂꯤꯕ? ꯏꯇꯥꯎ, ꯑꯃꯨꯛꯇ ꯐꯝꯊꯈꯣ, ꯋꯥꯁꯤ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯁꯤ꯫ ꯁꯠ ꯐꯝꯊꯗꯨꯅ, ꯏꯪꯅ ꯇꯞꯅ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯁꯤꯕꯨ? ꯇꯕꯥꯅꯨꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ? ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ꯫ ꯀꯔꯤꯒꯤ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯀꯥꯏꯍꯧꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯝꯖꯔꯕꯤ ꯇꯕꯥꯅꯨꯕꯨ ꯃꯩꯔꯤꯂꯛꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯕ? ꯑꯩꯁꯨ ꯈꯪꯏ ꯏꯇꯥꯎ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯃ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯃꯤꯁꯛ ꯑꯃ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪ ꯉꯔꯥꯡ ꯂꯨꯍꯣꯡꯂꯤ ꯅꯠꯇ꯭ꯔꯥ? ꯏꯇꯥꯎ, ꯅꯪ ꯂꯨꯍꯣꯡꯂꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯕꯨ ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯅꯪꯁꯤ ꯉꯛꯇꯕ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯩꯁꯨ ꯃꯐꯝ ꯃꯇꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗ ꯇꯕꯥꯅꯨꯗꯤ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯍꯧꯏ? ꯏꯇꯥꯎ, ꯅꯪ ꯇꯕꯥꯅꯨꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ? ꯏꯇꯥꯎ, ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯂꯤꯕ ꯁꯛꯇꯝ ꯑꯁꯦ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤ ꯊꯃꯣꯏꯗ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯃꯠꯇ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯃꯗꯨꯕꯨ ꯍꯧꯖꯤꯛ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯆꯦꯜꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯅꯍꯥꯛ ꯂꯨꯍꯣꯡꯕ ꯉꯝꯕ ꯅꯠꯇ꯭ꯔꯥ? ꯏꯇꯥꯎ, ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯉꯔꯥꯡ ꯑꯍꯤꯡ ꯇꯕꯥꯅꯨꯗꯨ ꯍꯨ ꯊꯛꯇꯨꯅ ꯁꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯥ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ? ꯋꯥꯈꯜ ꯇꯥꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯂꯩꯈꯤ꯫ ꯀꯨꯏꯍꯧꯗ꯭ꯔꯤ ꯃꯥꯅ ꯋꯥꯈꯜ ꯂꯥꯛꯍꯧ꯫ ꯅꯤꯡꯊꯦꯝ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯇꯕꯥꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯂꯦ, ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯂꯦ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯦ꯫ ꯑꯗꯨꯅ ꯍꯥꯏ, ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯃꯁꯤꯗ ꯆꯤꯡꯂꯦꯝꯕꯅ, ꯆꯠꯂꯨ, ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯒꯤ ꯅꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯠꯀꯅꯨ꯫ ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕ ꯉꯝꯕ ꯃꯤꯅꯤ꯫ ꯅꯪꯒꯤ ꯂꯧꯅꯕ ꯁꯛꯇꯝꯗꯣ ꯁꯝꯖꯔꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯎꯠꯀꯦ ꯍꯥꯏꯅ ꯈꯜꯂꯅꯨ꯫ ꯑꯩꯅꯁꯨ ꯍꯥꯏꯔꯤ, ꯅꯪꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯨ, ꯀꯥꯎꯕ ꯇꯝꯅꯁꯅꯤ ꯃꯍꯥꯛꯁꯨ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ,
ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯝꯕꯤ ꯑꯃꯗ ꯅꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯍꯥꯛꯀꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯅꯨ ꯅꯪꯕꯨ ꯀꯌꯥꯗ ꯑꯩꯅ ꯊꯥꯖꯈꯤꯕ ꯅꯪꯇꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯖꯔꯕꯗꯤ ꯍꯥꯏꯅ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯏꯇꯥꯎ ꯅꯪꯒ ꯑꯩꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯕ ꯑꯣꯏꯁꯤ ꯅꯪꯒꯤ ꯃꯤꯅꯝꯕ ꯃꯇꯧ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯅꯧꯕ ꯂꯣꯏꯅꯕꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ ꯑꯁꯨꯝꯅ ꯁꯥꯎꯅ ꯋꯥꯔꯧꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯇꯥꯎꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯖꯍꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯕꯗꯨ ꯀꯔꯤꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯂꯝꯃꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕ ꯃꯤꯁꯛꯇꯤ ꯇꯕꯥꯅꯨ ꯈꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯑꯃꯗ ꯏꯔꯩ ꯑꯣꯏꯅ ꯇꯥꯎꯊꯃꯤꯟꯅꯈꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨ ꯄꯨꯝꯕ ꯀꯥꯏꯔꯦ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯇꯅꯧꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯐꯔꯦ ꯍꯟꯖꯔꯛꯂꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯅꯣ ꯍꯋꯥꯏ ꯃꯨꯕꯤꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯜꯂꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯅꯈꯣꯏꯒꯤꯅ ꯉꯥ ꯑꯌꯥꯏꯕꯗꯣ ꯃꯩꯐꯝꯗ ꯈꯔ ꯊꯝꯃꯨ ꯑꯗꯨꯒꯅꯦ ꯏꯃꯥꯗꯤ ꯉꯥꯇꯣꯟ ꯉꯥꯔꯤꯗꯣ ꯑꯣꯏꯅ ꯆꯥꯒꯦ ꯃꯆꯥ ꯑꯃ ꯍꯦꯛ ꯂꯧꯔꯣꯀꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯇꯅꯧꯕꯤ ꯋꯥꯈꯜ ꯑꯃꯨꯛ ꯁꯣꯏꯊꯣꯛꯇꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯒ ꯂꯣꯏꯅꯅ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯋꯥꯏ ꯋꯥꯏ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯤ ꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯔꯒ ꯌꯥꯕ꯭ꯔꯣ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯃꯍꯥꯛ ꯏꯟꯐꯝ ꯊꯣꯛꯏ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤ ꯃꯥꯒ ꯈꯪꯅꯕ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯅꯨꯄꯤ ꯑꯗꯣ ꯀꯥꯏꯅꯕꯒꯤꯅꯦꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯆꯥ ꯅꯪꯁꯨ ꯄꯉꯥꯡ ꯉꯥꯡꯂꯅꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯁꯛꯇꯝ ꯆꯨꯈꯤꯕ ꯃꯆꯨ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯀꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ ꯍꯣ ꯀꯣꯛꯄ ꯇꯥꯕꯅꯤ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯍꯣꯏꯅꯦ ꯇꯞꯅ ꯇꯞꯅ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯅꯤ ꯃꯃꯥ ꯑꯩꯕꯨ ꯁꯤꯡꯅꯕ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤ ꯃꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯇꯝꯅ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯍꯩꯔꯤ ꯍꯩꯔꯤ ꯆꯪꯂꯛꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯗꯥꯛ ꯊꯛꯂꯛꯄꯅꯤ ꯄꯦꯟꯅ ꯊꯛꯂꯛꯄꯅꯤ ꯉꯁꯤꯒꯤ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯁꯦ ꯍꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯩ ꯁꯣꯏꯉꯥꯡ ꯉꯥꯡ ꯇꯥꯅꯤꯡꯗꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯊꯛꯎ ꯍꯥꯏꯒꯦ ꯀꯨꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯊꯛꯂꯤꯕ ꯁꯤꯗꯩꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯌꯦꯡꯉꯨ ꯆꯥꯎꯔꯦ ꯁꯥꯡꯂꯤ ꯑꯁꯤꯅꯤꯅꯦ ꯅꯪꯒꯤꯁꯦ ꯅꯪꯕꯨ ꯋꯥꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯅꯨ ꯅꯪ ꯇꯧꯅꯤ ꯑꯩꯗꯤ ꯇꯧꯅꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯇꯧꯒꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯥꯏꯔꯒ ꯂꯥꯎ ꯆꯥꯎꯔꯦꯜꯅ ꯅꯪꯅ ꯈꯔ ꯇꯞꯊꯧ ꯀꯩꯗꯧꯒꯦ ꯅꯪꯅ ꯍꯦꯟꯅ ꯐꯤꯡꯖꯤꯜꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜ ꯐꯖꯅ ꯄꯣꯊꯥꯍꯜ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯤ ꯇꯅꯧꯕꯤꯁꯨ ꯊꯣꯛꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯄꯨꯁꯤꯟꯁꯤ ꯐꯃꯨꯡꯗ ꯄꯣꯊꯥꯍꯟꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯦꯛ ꯊꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯅꯤꯡꯊꯦꯝꯅ ꯐꯠ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯊꯦꯡꯂꯛꯀꯅꯨ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯀꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯅꯧꯕꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛꯇ ꯃꯐꯤ ꯃꯔꯣꯜꯁꯤ ꯍꯣꯡꯗꯣꯛꯅꯕ ꯇꯧꯕꯤꯔꯨꯁꯨ ꯍꯣꯏ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯍꯥꯛ ꯅꯤꯡꯊꯦꯝ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯦ ꯇꯅꯧꯕꯤꯅ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯥꯞ ꯄꯥꯏ ꯃꯁꯤꯗ ꯅꯤꯡꯊꯦꯝꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯪꯀꯥꯎ ꯀꯥꯎꯏ ꯇꯅꯧꯕꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯏ ꯈꯪꯂꯦ ꯃꯥꯁꯨ ꯐꯖꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯍꯥꯏꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯆꯥꯟꯅꯕ ꯃꯔꯤꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯏ ꯅꯤꯡꯊꯦꯝꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯈꯪꯅꯈꯤꯗꯦ ꯁꯨꯞꯅꯇꯒꯤ ꯑꯍꯜꯁꯤꯡꯒꯤ ꯌꯥꯊꯪꯗꯒꯤ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇꯤ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯕꯦꯝꯃ ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ
ꯃꯍꯥꯛꯅ ꯈꯪꯅꯅꯤꯡꯕ ꯅꯨꯄꯥ ꯈꯪꯅꯕꯗ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨꯅꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯑꯉꯧꯕ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯄꯔꯦꯡꯅ ꯍꯦꯛ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯃꯍꯥꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯇꯥꯏ꯫ ꯑꯗꯨꯒꯅꯦ, ꯅꯛꯄꯨ ꯅꯛꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯥꯁꯨ ꯃꯤꯑꯣꯏ ꯑꯃꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ, ꯁꯛꯇꯁꯨꯗ ꯍꯦꯟꯃꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯃꯪꯃꯤꯟꯅꯈꯤꯕ ꯈꯣꯏꯃꯨ ꯑꯣꯏꯕ ꯀꯅꯥ ꯂꯩꯈꯤꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯛꯂꯕ ꯌꯥꯊꯪ ꯑꯁꯤꯅ ꯃꯗꯨ ꯄꯨꯝꯕ ꯊꯥꯗꯣꯛꯅꯕ ꯂꯝꯕꯤ ꯑꯣꯏꯈꯤ꯫ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯗꯣ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯕꯥꯅꯨ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯊꯟꯇ ꯎꯪꯗꯨꯅ ꯀꯞꯂꯤ꯫ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯦ ꯃꯍꯥꯛ ꯃꯤꯠꯀꯤ ꯄꯤ ꯑꯣꯏꯅ ꯃꯔꯣꯟ ꯅꯥꯏꯔꯤ꯫ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕ ꯊꯃꯣꯏ ꯉꯁꯤꯗꯤ ꯃꯩꯆꯥꯛ ꯐꯪꯂꯦ꯫ ꯕꯦꯝꯃ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯑꯁꯨꯝꯅ ꯇꯧꯅꯣ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ꯫ ꯃꯁꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ, ꯅꯁꯥꯗꯨ ꯅꯤꯡꯊꯤꯅ ꯐꯒꯠꯄ ꯅꯠꯇ꯭ꯔꯦ, ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯥ ꯅꯪ? ꯀꯔꯤꯒꯤꯅꯣ ꯃꯄꯥꯜꯗ ꯊꯣꯛꯂꯤꯕ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯏꯃꯥ, ꯅꯆꯥ ꯋꯥꯔꯤ, ꯉꯥꯏꯍꯥꯛꯇꯪ ꯆꯤꯛꯅ ꯂꯩꯒꯦ ꯇꯧꯕꯅꯤ꯫ ꯑꯆꯤꯛꯄ ꯈꯨꯗꯤꯡꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯅꯤꯡꯉꯝꯗꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯤ ꯑꯆꯤꯛꯄꯇꯅ ꯍꯦꯜꯍꯟꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯆꯥꯕꯨ ꯃꯇꯧꯁꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯏꯃꯥ, ꯊꯃꯣꯏ ꯍꯥꯏꯕꯁꯦ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯜꯂꯝꯂꯦ꯫ ꯂꯥꯏꯔꯕ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯐꯝꯗꯒꯤ ꯊꯥꯖꯕ ꯃꯥꯡꯂꯦ, ꯃꯥꯇꯒꯤ ꯋꯥꯈꯜꯗ ꯅꯣꯛꯆꯔꯝꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯣꯛꯄ ꯀꯥꯎꯔꯦ ꯏꯃꯥ꯫ ꯁꯥꯎꯔꯨꯒꯅꯨ ꯀꯅꯥꯗꯁꯨ, ꯏꯃꯥ ꯏꯆꯥꯗꯤ ꯂꯥꯏꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯣꯏꯁꯅꯨ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯥ ꯍꯥꯏꯔꯒ ꯄꯦꯟꯅ ꯀꯞꯊꯣꯛꯏ꯫ ꯃꯄꯥꯜꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯀꯧꯏ ꯇꯥꯔꯗꯨꯅ ꯂꯩꯃꯍꯜꯅ ꯊꯣꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯋꯤꯕ, ꯇꯕꯥꯅꯨꯗꯤ ꯃꯅꯤꯡꯗ ꯐꯝꯍꯧꯔꯤ꯫ ꯃꯅꯤꯡꯗ ꯍꯥꯏꯕ ꯍꯥꯏꯔꯒ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯆꯠꯂꯤ꯫ ꯃꯅꯤꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯇꯕꯥꯅꯨꯕꯨ ꯎꯔꯗꯨꯅ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯣ? ꯍꯛꯆꯥꯡꯕꯨ ꯈꯔ ꯀꯟꯈꯠꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯏꯁꯦ, ꯈꯣꯡꯗ꯭ꯔꯨꯝꯅꯤ, ꯑꯩꯈꯣꯏꯗ ꯄꯥꯟꯕꯅꯤ, ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯇꯕꯥꯅꯨꯅ ꯎꯪꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ, ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯒꯦ? ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯅꯪꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯈꯜꯂꯨꯔꯅꯨ꯫ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯅꯧꯅ ꯃꯈꯣꯡ ꯊꯥꯡꯅꯕ ꯇꯧꯔꯁꯤ꯫ ꯂꯩꯃꯍꯜꯅ, ꯏꯕꯨꯡꯉꯣ, ꯏꯃꯥ ꯁꯪꯒꯣꯝ ꯁꯦꯝꯂꯛꯀꯦꯀꯣ꯫ ꯏꯃꯥ, ꯌꯥꯔꯅꯤꯗ, ꯑꯩ ꯀꯔꯤꯝ ꯊꯛꯅꯤꯡꯗ꯭ꯔꯤ꯫ ꯀꯨꯏꯔꯣꯏꯅꯦ ꯅꯪꯕꯣ, ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ꯫ ꯇꯕꯥꯅꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯃꯥꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯏ꯫ ꯃꯔꯨꯞꯀꯤ ꯃꯔꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯁꯨꯀꯧ ꯀꯧꯔꯣꯏ꯫ ꯑꯁꯨꯛ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯂꯦꯝꯍꯧꯔꯤ ꯑꯩꯗꯤ ꯁꯤꯗꯥꯏꯗꯣ ꯃꯥꯡꯖꯈꯤꯕ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯨ ꯀꯥꯏꯔꯦ ꯃꯆꯦꯠ ꯇꯥꯅ꯫ ꯂꯦꯞꯂꯤꯕ ꯄꯨꯟꯁꯤ ꯍꯤꯔꯦꯟ ꯑꯁꯦ ꯅꯤꯡꯈꯥꯏꯗꯨꯅ ꯑꯩꯕꯨꯁꯨ ꯑꯀꯟꯕ ꯏꯔꯩꯔꯛꯇ ꯆꯦꯟꯊꯕꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯌꯨꯕ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯇꯕꯨ ꯅꯤꯡꯖꯈꯤꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯥ ꯑꯁꯤ ꯂꯥꯏꯔꯕꯤ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯊꯨꯡꯗ꯭ꯔꯦ꯫ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯤ ꯈꯪꯉꯤ꯫ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯎꯊꯣꯛꯄꯁꯨ ꯈꯔ ꯇꯝꯂꯨꯁꯤ, ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯤ꯫ ꯃꯥꯕꯨ ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇ ꯅꯤꯡꯁꯤꯡꯕꯒꯤ ꯆꯩꯅꯥꯅ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯌꯩꯔꯛꯏ꯫ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ, ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯞꯆꯩ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯂꯤ꯫ ꯇꯅꯧꯕꯤꯕꯨ ꯃꯍꯥꯛꯅ ꯍꯟꯅ ꯌꯦꯡꯗꯦ꯫ ꯏꯪꯖ ꯇꯞꯆꯕꯤ ꯇꯅꯧꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯖꯗ ꯏꯟꯊꯣꯛꯄꯤꯔꯕꯒꯤ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯂꯤ꯫ ꯃꯊꯃꯣꯏꯗ ꯃꯗꯣꯝ ꯍꯥꯏꯖꯔꯤ, ꯂꯨꯍꯣꯡꯂꯕꯤ ꯍꯥꯏꯕꯁꯦ ꯁꯨꯞꯅꯇꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤꯗꯒꯤꯔꯥ? ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯃꯤꯡꯊꯣꯜ ꯑꯁꯤꯗꯅ ꯑꯩꯅ ꯀꯔꯝꯅ ꯍꯤꯡꯕ ꯉꯝꯒꯅꯤ? ꯏꯃꯥ, ꯕꯥꯕꯨ, ꯅꯈꯣꯏꯅ ꯅꯆꯥ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯆꯥ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯅꯆꯥ ꯑꯩ
ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯔꯒ ꯀꯞꯁꯩ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯏꯅꯝꯃ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄꯗꯨꯗ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯏꯅꯝꯃ ꯀꯞꯇꯦꯗ ꯀꯞꯂꯤꯗꯨꯗꯤ ꯑꯩ ꯎꯍꯧꯏ ꯏꯅꯝꯃ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯂꯦꯟ ꯏꯅꯝꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯑꯩꯁꯨ ꯈꯪꯏ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯁꯨꯛ ꯐꯕꯤ ꯏꯅꯝꯃꯕꯨ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯗ ꯑꯗꯣ ꯏꯅꯝꯃ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤꯗ ꯂꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯣꯏꯗꯣꯏꯅꯤ ꯀꯔꯝꯅ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯐꯠꯇꯕꯤꯅꯤ ꯇꯥꯆꯧꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯣ ꯑꯩꯁꯨ ꯃꯁꯛ ꯈꯪꯉꯦꯕ ꯃꯈꯣꯏꯗꯣ ꯂꯥꯏꯔꯔꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯇꯥꯆꯧꯒ ꯃꯈꯣꯏ ꯑꯅꯤꯒꯒꯤ ꯃꯔꯤꯕꯨ ꯃꯍꯥꯛꯅ ꯊꯥꯗꯠꯅꯕ ꯍꯣꯠꯅꯕ ꯃꯔꯤꯁꯦ ꯊꯥꯗꯠꯅꯕ ꯍꯣꯠꯅꯕꯗ ꯏꯅꯝꯃꯈꯣꯏꯗ ꯍꯥꯏꯗꯨꯅ ꯏꯅꯝꯃꯒ ꯇꯥꯆꯧꯒ ꯂꯨꯍꯣꯡꯕ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯐꯦꯠꯇꯤ ꯇꯅꯧꯕꯤꯅ ꯍꯥꯟꯅ ꯇꯥꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯉꯤ ꯅꯪ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯤ ꯈꯪꯕ꯭ꯔꯥ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯈꯪꯉꯤꯅ ꯃꯃꯤꯡꯅ ꯇꯕꯥꯅꯨ ꯀꯧꯕꯅꯤ ꯍꯥꯏꯔꯒ ꯂꯩꯐꯝꯁꯨ ꯇꯥꯛꯂꯤ ꯇꯅꯧꯕꯤ ꯑꯍꯤꯡ ꯁꯨꯞꯄ ꯇꯨꯝꯗꯦ ꯅꯤꯡꯊꯦꯝꯗꯤ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯐꯃꯨꯡꯗ ꯇꯨꯝꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯅꯤꯡꯕ ꯑꯁꯤꯇꯪꯗꯤ ꯃꯍꯥꯛꯅ ꯊꯨꯡꯍꯜꯂꯝꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯅꯤꯡꯊꯦꯝꯒ ꯍꯦꯛ ꯊꯦꯡꯅꯩ ꯅꯤꯡꯊꯦꯝꯕꯨ ꯎꯕꯗꯨꯗ ꯃꯍꯥꯛ ꯍꯩꯅꯗꯕꯅ ꯂꯣꯏ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ ꯅꯤꯡꯊꯦꯝꯅ ꯏꯇꯥꯎ ꯇꯥꯁꯤꯟꯅꯗꯅ ꯃꯍꯥꯛ ꯆꯠꯂꯤ ꯅꯤꯡꯊꯦꯝꯅ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯥꯎ ꯊꯩꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯅꯤꯡꯊꯦꯝꯅ ꯇꯞꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯇꯥꯎ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯗꯤ ꯁꯣꯝꯕꯨ ꯃꯁꯛ ꯈꯪꯗꯦ ꯏꯇꯥꯎ ꯅꯪ ꯑꯗꯨꯝꯅ ꯇꯧꯅꯕ ꯁꯦ ꯑꯩꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯉꯁꯤꯒꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯅꯤꯡꯊꯦꯝꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩ ꯇꯕꯥꯅꯨꯕꯨ ꯅꯨꯡꯁꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯥꯕꯨ ꯂꯧꯕ ꯉꯝꯈꯤꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨ ꯑꯃꯨꯛꯀ ꯍꯥꯏꯌꯨ ꯎꯁꯤꯠꯇꯕ ꯇꯧ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ ꯃꯥꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯃꯥꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯆꯤꯡꯂꯦꯝꯕ ꯍꯥꯏꯒꯠꯇꯅ ꯁꯥꯎꯈ꯭ꯔꯦ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯁꯥꯎꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯛꯇ ꯃꯃꯥꯏ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯟꯖꯤꯜꯂꯤ ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯑꯃꯠꯇ ꯍꯜꯂꯛꯇꯦ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦ ꯈꯟꯒꯅꯨ ꯅꯊꯣꯏ ꯃꯆꯥꯗꯣ ꯍꯤꯡꯅꯤꯡꯂꯕꯗꯤ ꯇꯅꯧꯕꯤ ꯑꯃꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯅꯨ ꯆꯥꯎꯈꯠꯇꯕ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜ ꯏꯇꯥꯎ ꯑꯩꯒꯤ ꯔꯥꯁꯤ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯅꯪ ꯀꯅꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯪ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯇꯕꯥꯅꯨꯕꯨ ꯃꯌꯦꯡ ꯑꯃꯠꯇ ꯇꯥꯗꯅ ꯅꯨꯡꯁꯤ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗ ꯂꯩꯔꯦ ꯂꯩꯐꯝ ꯈꯪꯗꯦ ꯇꯅꯧꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯟꯅ ꯋꯥꯖꯩ ꯃꯍꯥꯛ ꯑꯃꯅ ꯃꯤꯒꯤ ꯃꯀꯥꯗ ꯑꯁꯤ ꯌꯧꯅ ꯌꯦꯠꯂꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯇꯁꯦꯡꯅ ꯄꯨꯕ ꯉꯝꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛ ꯂꯣꯟꯅ ꯀꯞꯆꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯈꯤꯕꯅ ꯇꯕꯥꯅꯨꯒꯤ ꯃꯌꯨꯝꯗ ꯇꯕꯥꯅꯨꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯂꯩ ꯃꯍꯜꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯇꯕꯥꯅꯨꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯃꯥꯗꯤ ꯂꯩꯇꯦꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯃꯗꯣꯝꯆꯥꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯆꯠꯈꯤ ꯀꯣꯟꯅ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯈꯤ ꯃꯁꯤꯗ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯅꯆꯥ ꯈꯪꯏ ꯅꯆꯥꯗ ꯑꯃꯨꯛ ꯃꯤꯅꯝꯕꯤꯒꯅꯨ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯏꯕꯨꯡꯉꯣ ꯃꯤꯅꯝꯂꯤꯕꯁꯤꯗꯤ ꯅꯍꯥꯛ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯏꯃꯥ ꯏꯆꯥꯗꯤ ꯂꯥꯏꯔꯕꯅꯤ ꯏꯃꯥ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯀꯦ ꯈꯜꯂꯅꯤ ꯏꯆꯥꯁꯤ ꯊꯥꯛ ꯊꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯒꯗꯧꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯣꯠꯂꯅꯨ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ ꯋꯥꯐꯝꯂꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯁꯤꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯏꯆꯥꯁꯤ ꯑꯅꯥꯕ ꯐꯔꯛꯄꯗ ꯃꯉꯥꯏꯔꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯩ ꯃꯥꯒ ꯎꯅꯖꯈꯤꯒꯦ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯏꯃꯥ ꯈꯖꯤꯛ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯈꯪꯅ ꯁꯤ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯎ ꯆꯠꯂꯣ ꯌꯥꯏ ꯅꯤꯡꯊꯦꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯅꯤꯡꯊꯦꯝꯒꯤ ꯈꯣꯟꯖꯦꯜ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯇꯕꯥꯅꯨꯁꯨ ꯇꯥꯔꯤꯕꯅꯤ
ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯒ ꯃꯍꯥꯛ ꯀꯞꯆꯩ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯃꯍꯜꯅ ꯃꯍꯥꯛ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯍꯥꯏꯕ ꯏꯃꯥ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯌꯦꯠꯂꯅꯨ ꯍꯥꯏꯕꯅꯤ ꯃꯩꯊꯥꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯨꯡꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯌꯥꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯕꯒꯦ ꯏꯇꯥꯎ ꯑꯩ ꯇꯕꯥꯅꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯌꯨ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩ ꯃꯥꯒ ꯎꯅꯈꯤꯅꯤ ꯃꯥꯒ ꯎꯅꯗꯅ ꯑꯩ ꯈꯛ ꯆꯠꯂꯣꯏ ꯅꯪ ꯆꯠꯂꯔꯣꯏ ꯅꯤꯡꯊꯦꯝꯁꯨ ꯈꯥꯡꯕ ꯀꯟꯅ ꯑꯩ ꯆꯠꯂꯣꯏ ꯃꯥꯒ ꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯆꯠꯂꯣꯏ ꯃꯁꯤꯗ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯊꯤꯟꯗ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯑꯃꯠꯇ ꯍꯟꯗꯦ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯅꯪꯒꯨꯝꯕ ꯃꯤꯁꯤꯗꯤ ꯍꯥꯠꯇꯣꯛꯂꯒ ꯐꯒꯗꯕꯅꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯏ ꯇꯕꯥꯅꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯁꯠꯊꯣꯛꯂꯛꯇꯨꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯐꯥꯗꯨꯅ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯃꯄꯥꯜꯗ ꯅꯪ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯥꯕꯨ ꯑꯃꯨꯛꯇ ꯈꯥꯝ ꯁꯤꯕ ꯇꯥꯔꯦ ꯃꯥꯕꯨ ꯑꯃꯨꯛꯇꯈꯥꯝ ꯈꯔꯁꯨ ꯆꯥꯁꯤ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯋꯥꯎ ꯍꯥꯏꯗꯦ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯥꯕꯨ ꯑꯃꯨꯛꯇ ꯈꯥꯝ ꯄꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯩꯗꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯃꯍꯥꯛꯀ ꯍꯧꯖꯤꯛꯇꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯈꯟꯕ ꯌꯥꯏ ꯆꯪꯉꯣ ꯍꯥꯏꯕꯅꯤ ꯏꯃꯨꯡꯗ ꯂꯥꯎ ꯅꯪ ꯂꯥꯎ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯅ ꯅꯤꯡꯊꯦꯝꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯉꯁꯤꯒꯤꯗꯤ ꯅꯊꯣꯏ ꯃꯆꯥꯁꯤ ꯂꯧꯕꯤꯗ꯭ꯔꯕꯅꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯍꯦꯛ ꯇꯧꯔꯒ ꯁꯤꯔꯦ ꯈꯪꯉꯨꯅ ꯆꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯗꯨꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯟꯈꯤ ꯃꯥꯕꯨ ꯅꯤꯡꯊꯦꯝ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯥꯡꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯆꯤꯡꯂꯦꯝꯕꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯇꯕꯥꯅꯨ ꯏꯃꯨꯡ ꯑꯗꯨꯗ ꯀꯞꯂꯤ ꯂꯩꯃꯍꯜꯅ ꯉꯥꯡꯂꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯏꯜꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ ꯅꯍꯥꯛꯊꯛ ꯅꯃꯥ ꯑꯩꯕꯨ ꯀꯌꯥ ꯌꯥꯝꯅ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯅꯪ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯏꯜꯂꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯄꯣꯝꯂꯤꯕꯗꯨ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯗꯨꯅ ꯍꯤꯒꯥꯏ ꯌꯩꯅꯕ ꯍꯣꯠꯅꯔꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯂꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯆꯠꯂꯨꯔꯤꯕꯗꯨꯕꯨ ꯏꯃꯥꯅ ꯆꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯑꯁꯨꯛ ꯊꯤꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯥ ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯁꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯌꯦꯡꯉꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯈꯣꯏꯔꯣꯝꯗ ꯆꯠꯄ ꯌꯥꯔꯦ ꯆꯥꯎꯈꯠꯇꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯏꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯅꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯋꯥꯈꯜ ꯈꯔ ꯈꯜꯂꯨꯀꯣ ꯅꯪꯒꯤꯅ ꯇꯧꯕꯁꯤꯗ ꯏꯃꯧ ꯑꯁꯤꯅ ꯍꯣꯏꯁꯨ ꯍꯥꯏꯉꯝꯗ ꯃꯥꯏꯁꯨ ꯍꯥꯏꯉꯝꯗ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯤꯕ ꯅꯪꯗꯤ ꯃꯁꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏꯅꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯇꯥꯗꯕ ꯌꯥꯔꯣꯏꯌꯦ ꯅꯪꯁꯦ ꯍꯧꯖꯤꯛ ꯂꯨꯍꯣꯡꯂꯕꯅꯦ ꯏꯃꯧ ꯑꯁꯦ ꯂꯨꯍꯣꯡꯂꯕꯤꯅꯤ ꯅꯪꯅ ꯑꯗꯨꯝ ꯃꯥꯕꯨ ꯃꯤꯔꯥꯏꯔꯒ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯦ ꯅꯪꯒꯤ ꯃꯇꯧꯁꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯈꯟꯈꯤꯗꯧꯕ ꯋꯥꯈꯜꯁꯦ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅ ꯌꯥꯗꯧꯕ ꯅꯠꯇꯦ ꯀꯣ ꯍꯟꯖꯤꯟꯕ ꯌꯥꯗꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯅꯨꯡꯁꯤꯗꯦ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯃꯥꯕు ꯀꯅꯥ ꯑꯩ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯑꯁꯨꯝꯅ ꯁꯥꯊꯤꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯤ ꯇꯅꯧꯕꯤꯅ ꯇꯥꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯁꯅꯥꯇꯣꯝꯕꯤꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯧ ꯑꯁꯤꯅ ꯇꯥꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯑꯩꯗꯤ ꯃꯥꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯩꯗꯤ ꯇꯕꯥꯅꯨꯕꯨ ꯅꯨꯡꯁꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯇꯕꯥꯅꯨ ꯈꯛꯇ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯇꯅꯧꯕꯤ
ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯇꯨꯅ ꯃꯍꯥꯛ ꯀꯞꯄꯤ꯫ ꯂꯩꯃꯍꯜꯅꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ, ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜ ꯈꯟꯗꯅꯕ, ꯀꯥꯎꯊꯣꯛꯅꯅꯕ ꯋꯥ ꯀꯌꯥ ꯀꯟꯅ ꯍꯥꯏ꯫ ꯀꯨꯁꯨꯝꯅ ꯍꯥꯏ, ꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯔꯒ ꯌꯥꯔꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ, ꯅꯪꯅ ꯅꯪꯒꯤ ꯊꯣꯛꯄ, ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯅꯣ ꯍꯥꯏꯕ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯋꯥꯈꯜ ꯋꯥꯖꯔꯨꯅꯤ? ꯃꯥꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤ, ꯃꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕ, ꯃꯥꯇꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ꯫ ꯑꯁ ꯌꯥꯔꯦꯕ, ꯑꯃꯨꯛ ꯍꯧꯔꯦ꯫ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃꯨꯛ ꯆꯣꯡꯍꯟꯅꯕ ꯇꯧꯁꯤ꯫ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ, ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕ? ꯃꯥꯅ ꯉꯝꯂꯒ ꯅꯪꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣꯕ? ꯅꯨꯄꯤ ꯃꯥꯟꯗꯕ ꯇꯧ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯥꯗꯣ ꯑꯩꯗꯤ ꯁꯨꯛꯅꯨꯡꯒꯤ ꯅꯨꯡꯁꯤꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯈꯜꯂꯨ꯫ ꯄꯥꯎ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯇꯥꯅꯤꯡꯕ꯭ꯔꯥ? ꯁꯤ ꯍꯥꯏꯔꯛꯀꯦ꯫ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝꯕꯁꯦ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯪꯕꯨ ꯈꯟꯖꯕ, ꯅꯪꯕు ꯄꯥꯝꯖꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯒꯅꯨ꯫ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯀꯌꯥꯗ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤꯕ, ꯅꯪꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤ꯫ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯃꯇꯧꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯁꯤꯕꯨ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏꯀꯣ? ꯑꯩ ꯉꯥꯏꯍꯥꯛꯇ ꯋꯥꯈꯜꯁꯦ ꯄꯣꯊꯥꯒꯦ꯫ ꯍꯣ, ꯄꯣꯊꯥꯒꯦ ꯍꯥꯏꯔꯁꯨ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯈꯜ ꯑꯣꯏꯅ ꯈꯜꯂꯒ ꯄꯣꯊꯥꯎꯀꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯐꯔꯦ, ꯂꯩꯖꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯧꯒꯠꯇꯨꯅ, ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤ, ꯅꯪꯁꯨ ꯋꯥꯈꯜ ꯈꯜꯂꯨꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯐꯝ ꯑꯃ ꯃꯍꯥꯛꯅ ꯊꯣꯛ ꯂꯥꯎꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯕꯥꯅꯣ ꯆꯤꯡꯂꯦꯝꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯕꯨꯡ ꯑꯃꯅꯤ꯫ ꯇꯅꯧꯕꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯗꯤ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯏ꯫ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯅꯃꯥꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯏꯟꯗꯣꯝꯆꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯏꯟꯗꯣꯝꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯁꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏ? ꯏꯟꯗꯣꯝꯆꯥ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯏꯟꯗꯣꯝꯆꯥ꯫ ꯑꯗꯨꯒ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯃꯅꯤꯡꯕ ꯊꯨꯡꯂꯕꯗꯤ ꯌꯥꯔꯦ, ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥ, ꯃꯆꯥ ꯑꯩꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯋꯥꯔꯤꯕꯁꯤꯃꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯪꯂꯣꯏ, ꯑꯩꯅ ꯈꯪꯍꯜꯂꯣꯏ꯫ ꯇꯅꯧꯕꯤ, ꯑꯩ ꯃꯈꯣꯏꯕꯨꯗꯤ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯆꯩꯅꯥꯁꯦ ꯑꯩꯅ ꯐꯪꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯟꯗꯣꯝꯆꯥꯗꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯁꯛꯍꯦꯟꯕꯤꯅ꯫ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯕꯣ? ꯉꯥꯏꯈꯣ ꯀꯩꯅꯣ, ꯀꯔꯤꯝꯇꯁꯨ ꯆꯥ ꯊꯛꯇꯦ, ꯂꯥꯛꯄꯗꯁꯨ ꯃꯉꯥꯏꯔꯦ꯫ ꯅꯣꯡꯃꯃꯨꯛ ꯂꯥꯛꯀꯦ ꯏꯟꯗꯣꯝꯆꯥ꯫ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯊꯣꯛꯈ꯭ꯔꯤ ꯁꯛꯍꯦꯟꯕꯤꯁꯨ ꯇꯅꯧꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯂꯛꯇꯨꯅ ꯇꯅꯧꯕꯤ ꯂꯦꯞꯂꯤ꯫ ꯇꯕꯥꯅꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕ? ꯁꯣꯝ ꯇꯕꯥꯅꯨ ꯑꯣꯏꯔꯕ꯭ꯔꯥ? ꯃꯥꯅꯤ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩ ꯁꯣꯝꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯅꯤ, ꯃꯪꯒꯣꯜꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ꯫ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯇꯕꯥꯅꯨꯅ꯫ ꯀꯅꯥ ꯑꯣꯏꯔꯕ? ꯀꯔꯤ ꯋꯥꯔꯤ? ꯑꯩꯒꯤ ꯃꯤꯡ ꯇꯅꯧꯕꯤ ꯀꯧꯏ꯫ ꯑꯩ ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯕꯥꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯅꯧꯕꯤꯅ꯫ ꯁꯣꯝꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯇꯕꯥꯅꯨ ꯐꯨꯏꯅ ꯆꯣꯡꯂꯛꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯗꯨꯅ, ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ, ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯅꯤꯡꯊꯦꯝꯒ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯠꯇꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯡꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯂꯨꯍꯣꯡꯂꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯗꯨꯕꯨꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯑꯃꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯃꯗꯤ ꯐꯪꯗ꯭ꯔꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯝꯒꯗꯕ ꯃꯩꯆꯥꯛꯇꯣ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯥꯏꯔꯒ ꯂꯩꯕ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯩꯅ ꯑꯗꯨꯝ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯅ
ꯅꯪꯅ ꯃꯍꯥꯛ ꯂꯣꯏꯅꯕꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁꯦꯡꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯇꯕꯥꯅꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯇꯅꯧꯕꯤꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯥꯏ ꯑꯩ ꯑꯗꯨꯃꯛ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯈꯤꯒꯦ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯆꯥꯟꯅꯖꯕꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯑꯣꯏꯕꯤꯌꯨ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯋꯥꯐꯝꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯕꯨꯁꯨ ꯂꯥꯟꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯉꯥꯛꯇ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯄ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯃꯔꯣꯝꯗ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯀꯔꯤꯒꯤ ꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯒꯅꯤ ꯅꯪ ꯅꯨꯄꯤ ꯅꯪꯒꯤ ꯃꯌꯥꯏꯅ ꯃꯥꯕꯨ ꯁꯨꯝꯍꯠꯅꯕ ꯍꯣꯠꯅꯧ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏꯒꯦ ꯑꯩꯅ ꯊꯥꯗꯣꯛꯂꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯞꯃꯤꯟꯅꯩ ꯇꯕꯥꯅꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯆꯦꯠꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯈꯤꯒꯦ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯃꯍꯥꯛ ꯑꯁꯤ ꯅꯪꯇꯒꯤ ꯊꯃꯣꯏꯒꯤ ꯂꯩꯃꯥꯏꯗ ꯍꯛꯂꯝꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯉꯁꯤꯗꯤ ꯃꯈꯨꯠꯃꯛꯅ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯔꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯇꯅꯧꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩ ꯇꯅꯧꯕꯤꯁꯨ ꯏꯪꯅ ꯇꯞꯅ ꯂꯩꯖꯩ ꯉꯁꯤ ꯑꯁꯤꯅꯤ ꯅꯤꯡꯊꯦꯝꯒ ꯇꯕꯥꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯒꯗꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯎꯅꯐꯝ ꯎꯔꯩꯔꯣꯝ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯕꯥꯅꯨꯅ ꯇꯞꯅ ꯍꯥꯡꯂꯗꯣ ꯃꯗꯣꯜ ꯑꯇꯤꯌꯥꯁꯦ ꯑꯃꯨꯛꯁꯨ ꯏꯍꯥꯡ ꯍꯥꯡꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞꯁꯨ ꯀꯨꯞꯄꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯐꯤꯖꯪ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯄꯥꯜꯂꯤꯕ ꯊꯃꯣꯏꯗꯨꯗ ꯑꯃꯛꯄ ꯋꯥꯈꯜ ꯈꯟꯒꯅꯨ ꯅꯍꯥꯛ ꯑꯁꯦ ꯂꯨꯍꯣꯡꯂꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯧꯖꯤꯛ ꯏꯆꯦ ꯑꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯀꯔꯝꯕ ꯆꯩꯅꯥ ꯈꯥꯡꯂꯤ ꯀꯔꯤꯒꯤ ꯅꯪꯅ ꯃꯁꯤ ꯈꯪꯕꯤꯗꯦ ꯇꯕꯥꯅꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯗ ꯅꯪ ꯑꯩ ꯈꯪꯅꯔꯝꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯂꯝꯗ꯭ꯔꯗꯨꯅ ꯅꯪ ꯑꯩ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯑꯅꯤꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯄꯨꯟꯁꯤꯗ ꯊꯨꯡꯅꯔꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨꯗꯤ ꯃꯤꯔꯥꯏꯐꯝ ꯊꯣꯛꯇꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯏꯔꯅꯨꯕ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯑꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯂꯛꯄ ꯌꯥꯏ ꯋꯥꯈꯜ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯇꯥꯅꯤꯡꯊꯦꯝ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯄꯣꯛ ꯑꯗꯨꯗ ꯑꯣꯏꯅ ꯅꯪ ꯑꯩ ꯊꯦꯡꯅꯁꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯏꯆꯦꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯇꯥꯟꯖꯥꯁꯤꯗ ꯆꯤꯡꯂꯦꯝꯕꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯏꯇꯥꯎ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯀꯞꯂꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯏꯇꯥꯎꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯏꯇꯥꯎ ꯄꯨꯟꯁꯤ ꯑꯁꯦ ꯅꯤꯡꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯑꯩꯒꯤ ꯀꯣꯛꯁꯤꯕꯨ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯐꯩꯔꯦꯟ ꯊꯥꯁꯨ ꯂꯣꯏꯈ꯭ꯔꯅꯤꯗ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯃꯗꯤ ꯏꯔꯥꯏꯕꯤꯒꯅꯨ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯅꯤꯡꯊꯦꯝ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯃꯈꯣꯏꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯈꯟꯐꯝ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯆꯤꯡꯂꯦꯝꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯏꯇꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯝꯕꯤꯒꯦ ꯑꯩ ꯂꯨꯍꯣꯡꯗꯧꯔꯤ ꯏꯉꯛ ꯉꯛꯅ ꯀꯅꯥꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯇꯕꯥꯅꯨꯒ ꯍꯦꯟꯅ ꯉꯛꯏ ꯅꯤꯡꯊꯦꯝ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯕꯥꯅꯨꯕꯨ ꯌꯦꯡꯉꯤ ꯆꯤꯡꯂꯦꯝꯕꯅ ꯖꯦꯋꯥꯎ ꯄꯤꯔꯛꯀꯦ ꯇꯅꯧꯕꯤꯒ ꯄꯨꯟꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯂꯥꯛꯇꯕꯒꯤ ꯌꯥꯔꯣꯏ ꯐꯔꯦ ꯅꯪꯁꯨ ꯌꯨꯝꯗ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯇꯕꯥꯅꯨꯅ ꯄꯨꯟꯁꯤ ꯍꯤꯔꯦꯟꯗꯣ ꯅꯤꯡꯈꯥꯏꯗꯨꯅ ꯑꯀꯟꯕ ꯏꯔꯩ ꯑꯗꯨꯅ ꯑꯩꯍꯥꯛ ꯆꯦꯟꯊꯔꯨꯏ ꯁꯤꯔꯒꯦ ꯈꯜꯂꯕ ꯃꯄꯣꯛ ꯑꯁꯤꯗ ꯏꯕꯨꯡ ꯆꯤꯡꯂꯦꯝꯕꯅ ꯑꯩꯕꯨ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯤ ꯃꯄꯣꯛ ꯑꯁꯦ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃꯨꯛ ꯆꯣꯡꯗꯨꯅ ꯄꯨꯟꯁꯤ ꯐꯝꯕꯥꯛ ꯑꯁꯤꯗ ꯃꯀꯥ ꯐꯟꯕ ꯂꯩꯔꯥꯡꯒꯨꯝ ꯁꯥꯠꯆꯔꯝꯈꯤꯒꯦ ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯔꯥꯡ ꯑꯣꯏꯕꯁꯨ ꯀꯤꯖꯩ
ꯑꯉꯧꯕ ꯃꯥꯂꯪ ꯅꯨꯡꯁꯤꯠꯁꯨ ꯀꯤꯖꯕꯤꯅꯤ ꯑꯩꯍꯥꯛꯇ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯏꯕꯨꯡ ꯆꯤꯡꯂꯦꯝꯕꯒꯤ ꯃꯔꯨꯝ ꯊꯣꯛꯇꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯅ ꯇꯕꯥꯅꯨꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯜꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯣꯛꯅ ꯅꯣꯛꯅ ꯆꯠꯃꯤꯟꯅꯈꯤ ꯃꯗꯨꯕꯨ ꯎꯔꯒ ꯅꯤꯡꯊꯦꯝ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯕꯤ ꯄꯤꯔꯥꯡꯗ ꯁꯤꯡꯊꯗꯨꯅ ꯂꯩꯖꯔꯕꯤ ꯃꯥꯒꯤ ꯇꯅꯧꯕꯤꯕꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯀꯥꯏ ꯏꯀꯥꯏꯅ ꯇꯅꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯏ ꯃꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯅꯧꯕꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯅꯧꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯥꯇꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯊꯥꯗ ꯁꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯍꯥꯛꯄꯨ ꯇꯥꯟꯖꯥꯁꯤꯗ ꯂꯥꯡꯂꯦꯟꯁꯨ ꯍꯦꯛ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯒ ꯐꯠ ꯍꯟꯗꯣꯛꯈꯤ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯅꯕꯨꯡ ꯍꯜꯂꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤꯅꯦ ꯃꯥ ꯆꯞ ꯆꯥꯕꯤ ꯋꯥ ꯉꯥꯡꯅꯒꯅꯤ ꯃꯥꯅꯤ ꯃꯧꯕꯨ ꯑꯁꯨꯝꯅ ꯏꯟꯊꯣꯛꯇꯨꯅ ꯃꯤꯔꯥꯏꯗꯨꯅ ꯊꯝꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯅꯕꯨꯡ ꯂꯩꯍꯧꯕ꯭ꯔꯥ ꯏꯃꯥ ꯆꯪꯈꯤꯅꯣ ꯍꯥꯏꯕ ꯍꯥꯏꯔꯒ ꯃꯈꯨꯠ ꯄꯥꯏꯔꯒ ꯌꯥꯅꯤ ꯋꯥ ꯉꯥꯡꯅꯒꯦ ꯆꯪꯈꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯆꯪꯒꯦ ꯍꯥꯏꯔꯁꯨ ꯀꯣꯟꯅ ꯆꯪꯉꯨ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯒ ꯐꯠ ꯍꯦꯛꯇ ꯀꯥ ꯑꯗꯨꯗ ꯆꯪꯉꯤ ꯃꯁꯥꯒ ꯃꯃꯧꯒꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯂꯝꯕꯒ ꯆꯞ ꯂꯦꯞꯄꯤ ꯅꯤꯡꯊꯦꯝꯒ ꯇꯅꯧꯕꯤꯒꯁꯨ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯅꯣꯛꯈꯤ ꯀꯥꯏꯗꯦ ꯏꯃꯥꯁꯤꯅ ꯍꯦꯛ ꯇꯥꯟꯒꯥꯏꯕꯤ ꯑꯣꯏꯔꯨꯗꯅꯅꯦ ꯏꯃꯥ ꯊꯣꯛꯑꯦ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯍꯧꯔꯣ ꯍꯥꯏꯔꯒ ꯐꯠ ꯊꯣꯛꯏ ꯂꯥꯡꯂꯦꯟ ꯑꯗꯨꯅꯤ ꯑꯩꯅ ꯆꯪꯈꯤꯅꯣ ꯍꯥꯏꯗ꯭ꯔꯥ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯍꯦꯛ ꯁꯣꯛꯄꯤꯗ ꯑꯩ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯃꯔꯛꯇ ꯆꯦꯟꯈꯤ ꯂꯨꯍꯣꯡꯂꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯇꯅꯧꯕꯤꯅ ꯐꯪꯈꯤꯔꯝꯃꯤ